aina TG da tamba matamda mayam criticize tawo yam yawe maramdi TG haibasidabu government school oibanina makoina je hanthana khanbiba aduga private school la tamiba imanabi singsina su hena usitpidaba aduga noida lairiba akoida lairiba oja singse masiga makoida lairiba oja singsiga yengnaba matamda akoina tai haina khanbagi wakhalon ma moidisu pokpa aduna maramoraga yamna fazidaba wa haina haiba mangnatraga su thamoida tana thinbadona yamna thina ngangnaba yawe abangamakpasida ai hainingai tan harawo boksai ahanbada ai aina expect tawjarubase third fourth or fifth rank tadi soidana lakani haina expect tawjarubane adubu first or second ranks tadi I never expected but fortunately aina ngasi second position taba ngamakpase masidadi amukena harawo boksai maramdi aina expectation dudagi hena wangna fangabanina aina yam nungaiba boksai amadi aina ngasi asimaina achievement asi fangpagi credit ti aina aigi aibu piklingai dagi yokpi thakpirakliba aigi parents family members amadi aigi teachers sing da pijaningi amadi aigi wakhalon dadi oja amaga amagi marakta amana heli amana tai haina khanjaba karimta leijade maramasina aigi first teacher oriba aigi mama baba dagi hauraga class aina 12 hogi level sida takpirakliba oja khuding makta aigi main credit pijaningi adumoina mak TG higher secondary school gi commerce department da laibiriba sir Damendra sir Premchan amadi sir Manoj Kumar makoi hom da main credit pijaningi amadi education department na aikhogi sinbi khiba residential coaching class adugi aduna sumaram oraga ngasi aina achievement asi fangbangam jabane amadi ngasibu sinbi bagi damak education department gi mioi singusu aina haningai tena thagat phongtokchari aigi makata ba study sidi commerce ki line adum tamthaba pamjai aina commerce graduate oina adum tawthajaba pamjai amadi DM college of commerce da makata na tamjagi haina khanjari amadi aigi makata ba aigi main purpose of life sidi ai entrepreneur ama oiba pame amadi aigi wakhalon da ai highly respectable profession ama phangda yade haiba khanjaba lejade maru oina ai entrepreneur ama oigi haina chapinga lepse 2023 gi me gi tang ahum dagi haurakhiba kanglup ki irang asina mahiroi singda ai khakta natana mali Manipur gi lairiba mahiroi khuding makta loina mak saitheng piri amadi aisu yogde haina haijaning de maramdi aina directly sport da leijaruba natraga su aina imanabi sing aiga yam luchina jaba imanabi sing moi saitheng phangba yauri makhoi je aina sum thengna jaba matamda makhoi gi mindset amadi mental status se yengbu matamda aina su yam nungai taba pokpa aduna su aingonda mentally heal tawe aduga aina yam nungai jagi dabaje amarom da haragadi TGR secondary school se one of the nupi singi oina yamna Manipur di prestigious college school ama oribane maramasina TG da tamubana aikhoi kangluki irang amadi matam gi situation sing da su aikhoi adum saru yajai amadi ai samaksu rally ni chatpa singbada adum student ama oi haiduna aidi yamna excellent oraba student amani haidun leithokpana chingba ai tawjarakte kangluki irang china sohalaba mahiroi singda angamba mateng panguna singbasu adum tawjarai amadi khara thuna kangluki irang asi losinbinaba government ki side su aina wafam thamjari aigi oina di government school ga private school ga anijigi marakta private school singna hele haibagi wakhalon di amta leijade maramdi aina TG da tamba matamda mayam criticize tawo yam yawe maramdi TG haibasidabu government school oibanina makoina je hanthana khanbiba aduga private school la tamiba imanabi singsina su hena usitpidaba aduga noida lairiba akoida lairiba oja singse masiga makoida lairiba oja singsiga yengnaba matamda akoina tai haina khanbagi wakhalon ma moidisu pokpa aduna maramoraga yamna fazidaba wa haina haiba mangnatraga su thamoida tana thinbadona yamna thina ngangnaba yawe adubu masipunamak aina TG da tamuba matamda aingonda drawbacks amata laitena khanjai maramdi TG higher secondary school gi hauzik principal oina laibiriba madam Ilangbam Vinita Devi mahakse yamna tamjaningai oraba nupi ama oraga su mathauna ama laiba nupi amane amadi madam principal wa hanu uchaba matamda aingonda su mahakse aigi role model ama oina aina khalaki gi mapa mo oina sa jina ngasigi Manipur yoina commerce stream yoina akoi second position tabire pa se akoi jo ai khwaidagi nungai jabde amaju edo natana akoi TG higher secondary school wajajing ji makoi gi mawong matawje aina satpa patpada rei thengnabda ingonda habirakpa jingde ingonda am phajana angang je loina bi mawong amde ingonda loimak thengnagi lappadina akoi dum nong phadok chatlaga jum thengnajage bangaktani adubu TG gi koi credit se aigi saitagi di ai TG gi wajajing ji ai phajana ai thagatsari isabu sumaina mikok thongan bama oibirakpadi maita TG madi wajajing ji budi ai yamthina thagatspadi nungai